Hello guys, ngasi su mayam gi damakta akhoi gi bhut ki wari hai tare matek matek ani ne ngasi poduna laksare buse haibadi ngasi gi video sida wari ani ne ado kamaina tawbage haibado mayam puna taminasi mayam puna khangminasi ai volleyball sanaba volleyball player amani akhoi gi team sa urembam da yawi haibadi urembam club na akhoi bu nek pani punna akhoi mi nipan tournament ama thokpagi urembam da leibani akhoi na leirib mphom du da club adugi member amagi yumgi sangoi dani numito irai nomini akhoi gi team coach amadi akhoi nipan ga punna chak chamini team coach adugi maming na inaw koi akhoi na yumdu dagi kilometer makhai ama muk chatlaga coach tugi mayum lei akhoi punna chak chamina ba loiraba matungda akhoi na charambagi chagum loisan ba khot pa kon pheng ba loina loiraba matungda pung 10 ga minute 27 muk chatlaba matamni akhoi marina coach adubu akhoi na leiriba yumdugi gate phaw thindok lure aduga gate to lonsilam le hairaga akhoi mari tumba changle aduga akhoi nipan leibado phone yengba yaw tumba yaw game sanaba yaw adumai tawdana punna leib aisu game sanaduna leibani aduga pung 10 ga 36 pm adwaida haitare akhoi gi coach to yam kanna chelakhi aduga gate aduda yam kanna thinduna akhoi bu kawrakhi aduda akhoi pulap chenthok gate to hek hangbaga akhoi coach to akhoi gi tumam romda kanna chenjan khi akhoi ju pakhatana coach tu gi manakta changduna kaidawrge hangloba matamdadi coach aduna khomlakhi aina yumda changbagi lambi labuka tainaba mitadaba lamlong ahum phangba yet thangba warak mayam hauba maraktagi sing khaibagi makol ahum lak tar ina khoi tam rakhi ahan bagi makol du yamna pikna tai aduga ani subaga ani lak subaga ahum lak subaga do magi hek mana kong mayada hairak paga chap mana yena haidi adumaina akhoi de tamme aduga di akhoi gi coach to ki boy pakhat boy maning hallaga chelak pani na haib aduga akhoi nipan amu akhoi gi coach adubu mayum tana thinbirammi thinba chale adumai tawdan aduga halakpadasu akhoi na painari ba mobile dagi torch kap tu na hanar e adugi no mitugi hekno ngalakpada akhoi na leiriba laikai dugi naha ama sir habagi pok takhi kun adugi ahal sing haibada sing khaiba amadi sungjit chitpa makol bu tarurabadi kun adugi mi ama hekta adum si andana haib ana ek nang haiduna takpiri masini aigi wari namidang pung 10 helaba yum su tada mafam adudagi tarak liba sing khaibagi makol adubu kari oramgani khanbada angakpa madi oi masini ahanba wari hairagadi aduga anisuba wari simu mayam puna taminasi anisuba wari sina matamda 2012 ki matam aina class 12 ka ba matam duda aisha ayuk ngana hawgatlaga walking chelami namit kuding chele aduga ai khakta natana atopa mi mayam amasu chele aduga cheliba mafam sina yamna phajaba nakan daga koi ge opambi mayam ga hawdana taw aduga mayaida lambi do chumna yam sangna chen adugi lambi duda nungti gi walking chen bani mafam duda chelabadi haibadi akhoi gi asang aman adugi upal wapal leiriba mayam duna akhoi gi mind sa yamna fresh oheleba adugi fajabdu su lei ado nongmadi ikang khangodana aingonda yamna ngakpa thawdok ama thokadoini kamaina tawge haba matamda ai mayamda soidana haijarake numito aisa walking cheleba numit khodingi chenbagumna adum chen ado numitudi khara ngalliba haibadi mamli tawri yam kana nga thokpasu oidri aisa sum chen bani aduga ngasagi aigi maningi side chid maning romda kanagumba ma chen bagi haibadi kanagumba ama walking chen bagi makhol se aigi na kong chid tarak bani aina chen ba matam du di kanamta thokna rakri bani ko aina ingan ngal le haiba suyai ado ngasagi aije kaimta khallu ba leite ngasagi miju loina walking chen bani na atopa mi waram ngani na dum khallu ba haiba dare adumai kan duna adum chen basina aigi maning de tarak de makhondo amuk lek khibani adu fawda ai kasum han yengude adum aigi chenmam thokpa dum cheleba phana sang adum chele makhondo takhidri ado ngahak amuk leraga aigi nakong maya sida chenbagi makhoje amuk tarakpani ado cheleba makholsa
kamaina tawge habada aikoigi mi amana chenbagi makholga yamna thina khenayeb kamaina tawge ha matamda aikoigi chenbase aikoigi mi gi weight se chawnga gumba lumba dumaina haidi magi weight se yam lumba haitare dup dup lawna chenbado mana chenbay makhonba ada aije adumaina sum tarambadagi aiji ngakmom phawrokpaneba chingnabam phawrokpaneba kaino si makholsidi ai amuk phawba takhidri kamai tawba makhono sibona aije khallaga maninglomda hanna amuk yengba kandadi kanamta chelamdabini aduda aija swai lawreba hais karino hojikidudi aija kibazu henjalaeba kanamta chenbasu udribani ko ai ithandani chelibase ado ngasagi hojiki kitang mamangda chelamiba aigi nakong mayada chelamiba makholama tarambado adudo yengthoba kandadi kanamta layamdabuda aidi kaidoma tawreba adumai tawdana aise kina adum chele aina khalisa kanagumba miwe khara walking chenbagi thongnar agadi soidana aise onthokna phakrani dana khalleba aigi kibaje khara da waragaso phagani na khalleba aduga adum cheleba walking je aije chena adum ngasai dusu adum khanba hojiki do kari oram doija no gaina adumai sum khana chenbasina ngasai gi makhol se amuk hena dub launa ai haidi aigi nakong je tarpani ba chenbagi makhon se aiji kibana kanom tawri maningdadi hanna yengudi karigumba maningda yenguba taragadi lai gumba fataba gumba oiramagadi ai khudok tuda dum wantaraga sidoini gaina ga isa ithandaga khalli boni ko adumai tawdana aije sum chenbaje kaidogi habada ngasagi lambi mapal sida mandir macha ama saiba habadi laisang macha ama saba haitare sigi laisang manak sida aije changchalaga aije khurammeba nuktugi su dum khurami ko habadi lambi du da lairabanena chenba khodingi adum lambi dagi khurambado sumana dum tawraga ada numitudi ai laisang dugi manak tu changchalaga aije khuramme asoyangam thokngan bi gano haidam adumai tawdana ngasagi aije laisang du da changkhibadagi di ngasagi taramliba makholsa tadriba yamna lamna mase laidharaga lehawreba laisang mapadu yorokpada haitare adumai tawdana aija sum chelaga lakpasina ahal ani khakchu thokle makhoi aniga aiga wari sanare aina loina tammeba moid kaka aina sumaina walking chilingaida kanaguma mioi amagi mawongda yamna kanba saum amaga loinana aigogi khongse yamna kanna thangbagi mawongda dub launa sigi dub lawba makhonse angonda tar ena haibaneba adubu kari oidoino na ina kaka du da hangbaneba adagi kaka singsina haisa kaim khalunu da adudi akoi sum mayam ama thengnare ado kaimta thoidokpa amata tawrokte kaim khalunu adumaina hairieba aina karino amta haibiyo na haibada sungai hayo yadi adumai tawdana moina hayo yadrabanina aisu yum tamna dum lae aduga ai yumda laaba phawbade ai khalleba ngasai maningda dub launa chela iba posakto adu kari oigadoino haidana ai ngasi phawbada khanjana naga lairi masine ngasigi anisuba wari aroiba wari haiba taragadi to asigum laba asengba wari haibadi mayama ma tabining balairagasu aikogi channel asida video thagalakpa ngaiduna leibiu adu kaktana tana aikogi mapalamda thokiba wari mayama ma leiba hujukse aina thagatpa ngamdana leiba haitare thabak to kitang chinbana maram oiraga yamna nungai ba adum wari ai puduna laksake bhutki bo oiro crime gi bo ama bo oiro wari haitare adum pura laksake mayam chu dum wari do ngairaga leibiu aduga yamna ki ba thawdo aina su hek pa bada tujungba adumba wari me amam su yawba leiyeba ko adumba du su kamaina tawgi habdu su dum khangmina jiba me adu tasengna makidi akoi gi sum ha wari sa ko tasengna makidi akoi gi bhut si leibra hairaga su hek leiyena su hek haiba ngamda aduga tasengna makki bhut si leitabra na hairaga su hek leibagum su tawba aduduna akoi gi wari neba ko wari oina dum leijarani adubu akoina khangma matamda haibadi aingonda isada su aingonda kitang saum kaigumba phangkiba adumbagi mayama wari su lei aigi wari tongan ba bhutki wari angonda thengnagi ba haitare hakthengna na thengnaki ba wari du ai mayam da dum ai lijarake aduga ngasigi wari si budi atopani ko adu ai ngonda thoki ba haibata re ahumari adu maina thoki ba ngonda su adu tasengna maki adu da amuk hairu bata haragadi ngasagi bhutse
लाई हाइतारे भूत भूत हाइजे लाई हाइतारे ngसाigi lai je leibra hairagadi aina muk lei hana hairakani ba kaigin haiba matam da angonda phaukhribudo tasingna makki uba makti nati ko aina imit mangna ukiba makti nati adubu angonda phaukhibuduna maram moiraga tasingna sigumba si leiba jani ko aina aina khanjaiba ado kana ko mami khara na su thaja de karai de bhut no karai de lai no leite da dum ba to hotte da ado mimi gi wakhalon de su leire thaja da ba habidu de dum ba sigumba si di adum ai di lai na di dum haini ba ado ko wari mayam ama akoi halaman libi ba su mayam ama libi ba da akoi mayam khang ba su yauri de na ko adu na mayam gi mot ta su but che leibra natragan leitabra lai che leibra leitabra ha ba do comment da su haibiram mo ba adu ga leiba taraga su haidi but ki wari happening ba leiraga de dum haibiro akoi gi comment da dum haibiro adu ga pau phone si ai number da su comment da dum ai pijarake but ki wari happening ba leiraga de dum hapiro isa isa da hakting na thoki ba ba tare aduga atopa wari di aina karigi haptrin ha matam da ai mamang da so dum aina haijaba dune adugi aina hapchada bani adubo atopa butki gumba leiba thoklaga di adum hapiro haidana ai haijage adu mingon da so oida ba haitare du so aidi ai taseng na talleba mingon da budi sok da ngak tani ko adoira ga so taseng na talleba mina wangang bu talleba mathong manam khangdana adu dum happening ba lera ga so dum hapiro isa da haktheng na thoki bu ai sungso soidana thabi de iba wari do ai sungso soidana hapcharake हाइबसी गलोने ngasi wari matang sida lo shenjarage mayam mathangi video mu punna ngai minarasi yai fare